CRPC section cha Manipur marigi athing balai ngai cherakta Ziribam gi Sonapurda Manipur People's Bill 2018 gi mayokta wakat nitham phamna ba honarakpada police amadi miyam gam narakpadagi SP yauna miyoi kya asokapan nangkre ngamkhai gi damak chongthokani hairamba Chief Minister Nongthombam Birena Kwatha Khunauda border pillar gi wathok laktaba matamda kari gi masa chatuna yengsinjibano haina kanglaipak kanba lukna nungnangba phongdorakli Kwarambal Kaithil gi street vendor Singbu City Police na takthoknaba hotnarubadagi police amadi nupising gi marakta muknaba thokre street vendor singna city police ki oshibu lauthu haiduna kholaw laukre English singani supna amagi Bangkok agreement ki cherol da yauba without territorial limit haiba wahai pareng asi lauthokiba numitpu integrity protection day haina akom lupna chahi khudingi palan tawbagong ngasi supang thokre Amasung weightlifter Khumukcham Sanjita Chanugi doping test ki matang da Chief Minister Nongthombam Birena wathok asibu inquiry tawbinaba Union Sports Minister Rajyavardhan Singh Rathod da cherol amathak hai Mayam bukurumzari adom ne groups impact news ni ai rina thingu zamna huzik pungja sifawbagi maru eba pausing mayam da pizari Ziribam gi Sonapurda police tamadi miyam ga ngasi muknabada SP yauna miyoi kaya asokapan nangkre district asida CRPC section cha Manipur marigi athing balai ngai cherakta Manipur People's Bill 2018 gi mayok ta same khiba JAC against base year 1951 of Peoples of Manipur Bill 2018 na sinduna wakat mifam chatnaba honakibani CRPC section chama ga nifumari leiba maramna Ziribam DC dagi ayaba yauraga wakat mifam adu chatnanaba Ziribam police ka yanaduna leidingai cherakta Sonapur manakta Bengali Muslim amadi Bengali community gi miyamna nung amadi nauri kapsilakibani Police na su tear gas rubber bullet na chingba kaya kaptuna mop adubu control tawbada SP movie Oshi Banka Bihari yauna khongjangloy kaya su asok apan nangki hairi hausi fawbagi oina khongjangloy taruklom asok apan nangkre asok pasing adu Ziribam hospital amadi Silchar romda puduna laikat nakre Pau asitabadagi ahenba force oina IRB CDO amadi Ziri police sing mafam aduda thomjinduna makhata na irang thoktanaba ngaksenduna laikre Panbayabadi Ziribam District Magistrate Robert Ketrimayum IAS na District asida Pamdaba Thaudok Singh Thoktanaba haiduna ngasi ayuk pung 8 tagi makhataba order thoktriba fawba CRPC section cha Manipur marigi makhada athingba thamkibani Kanglaipak kanba lupna Englishing amaga chamapan marfuma thoida matamadugi governor Chintamani na Molchomda ngamkhai gi chayet naba lakpada yengshinba chatpa ngamlaga ngamkhai gi damak chongthokani hairamba lamda masigi Chief Minister oiriba Nongthombam Birena Kwatha Khunauda pillar lana yungshilakpagi wathok leiraba kanda karigi damak masana chatuna yengshindribano haina chairakli lup asina su Kwatha Khunauda khilliba Border pillar number marfuga mathoida yengshinba lakiba Surveyor General of India yauba miyoi ahumna saba Central team na Manipurda pillar hongzilakpa leite haina fongdok lamba wafambu kanglaipa kanba lupna wa oina laude haina akanba moongda yaningdaba fongdorakli Pauna Kaithel da leiba Jupiter Yambem House ta paumi singa unabada lup asigi advisor Yambem labana lup asina luchingduna pillar thugaigani haiduna tha asigi haukiba tangmarida Kwatha Khunau tamna chatki Ngarang nahan talaklamba Surveyor General of India yauba miyoi ahumna saba Central team na Manipurda pillar hongzilakpa leite haiba wafam thamlamba si Prime Minister Narendra Modi External Affairs Minister Sushma Swaraj na wangang lucho haibagi laklam libra haina fongdoraki Labana makataraduna ADC Moreda DC Tengnopalda Kwatha Khunauda Taramathoi Suba AR pillar yungle haina che iramli Counter insurgency thengnanaba leiriba paramilitary forces na pillar yungshilamli basi makhoida kanana authority pibano pillar number marfuga mathoi khak resurvey tawba yaroi atuba matamda pillar number humbudraga mapandagi marfuga nithoi fawba resurvey tawgadabani haiba wafam su thamlaki Joint survey tawbagi mahota lagi unilateral decision lepaga 81 border pillar post lepaga kamta hengamlete ngangam se it is very unfortunate. The government of Manipur has failed on this account that they have not been sensitive enough
ngamkhai gi dang da mi trai man sigre si dang da mi yang khai si badraka akoi dum ready le haida Deputy Commissioner Tenupalda Bankim Singh Additional Deputy Commissioner Morena Harimisa Assam Rifles Yungman has said is the Assam Rifles an authorized agency of the government of India to erect border pillars or not? Is the government of Manipur city beaten under Assam Rifles? Rajnath Singh answerable to the Assam Rifles? Sushma Swaraj answerable to the Assam Rifles or Narendra Modi answerable to the Assam Rifles? Border pillar amadi Manipur University gi wathok amari lenana hauriba ihau sing asi tungi khunai amagi mirol sing kannaba ihau haubani paliba lengak asina oida padaba drama sanaba chumloi tat pat ki wahaina ihau namthagani khanba apangba wakhalni haina Western Old Club Organization wakona thokpa chirol amada khanghalakli amadi oirakli ba phiba masida miyamna achetpa firep ama lawminabagi tangai fadaba leire haina sumaka tarakli ngasi ayu Khwairambal Kaithel gi street vendor singbu city police na takthoknaba hotnarubadagi police tabadi nupi singi marakta muknaba thokre muknaba duda nupi singna city police ki oshi and ingo chabu BT breach makhada koisinduna chatpa yaroi haiduna thamki street vendor gi nupi singna ingo chagi mathakta maral kaya siraduna ingo chana nupi singbu takthokpa matamda fajadaba wahai wata sijinaduna takthoi amadi yoliba pochaibu khomjintuna nampul turelda langthui haina fongdoki Makha taraduna asigumba phibam asida nongmagi chara tanaba hotnariba nupi singda lengakna July gi tang taruk tagi akaknaba matamda phamhannaba imung pubada awaba kaya mayoknare haina su fongdoki nupi singna biren gi lengak yaningde amadi oshi famlauthu u haiduna kholau kya lauki nakalani gi marakta waroishin ama puraknaba kuina wari sanaki adumakpu nupi singna oshi khongpham lingba yaroi wari sanarabasu minister na mafam aduda laklaga sanagadabani haina takshinki Adum oinamak nakal anigi marakta yanarba purak padagi street vendor representative nupi taraga manga mahut minister Shyam Kumar ga unaba chatki Manipur gi youth nga mapan ta thadong nan mai dam te assembly bin pass tong na honari aduga akoi gi street vendor gi damakta protection tong na ba ek ma pass tong na suping go na piraba na adupo adudi Manipur government na pala akoi assembly da pukatana laira ba kan na ba gi bill di puthok bide vendor mi lising mari rom ni masina no magi imung pudana no magi sana na ba adagi masagi masugi loina ma honara ga laira ba prasang atani government na supreme court na akoi gi street vendor singjibu magi protection taw habigi 2014 da right akharbani adubu akoi Manipur government di adugi niyom du salande osina ya kana tali akoi mumi ko mamu famda bani akoi ta sengna thamoi so e masi hawraki se police na akoi bu tan badagi osina phamanda badagi makai digi khoi chauna rama myam te thomjalaga achaw wai su amoina thoki bani hawdana da laira bani adubu akoi gi government se kitang nungsi biu BJP government se laira bu yam nungsi yarga akoi instrument se achukan orpi se masi thawai nu haite masi yarga di biren masa mak ta biu ngasi gi myam se biren thengna biu onerban biren na laira ban nungsi raga kari gi no street vendors na mana so gan ta thina toise Nakalamaromda Paumi Singh da wangang laduna oshi ingochana logi matungina kaithel lambida pochai tharaga yonba yade ngasigi lengakna akaknaba matamda July 3 tagi street vendor singbu phamhallu haina yathang pibadagi mic panduna lauraba matung takthoknaba hotnai makhoibu phaduna courta fine thihan banate mi komba matamda phamu chinba matamda haugatlu haiba asi kaithel fambi singda wakhal tahannaba hotnabada awaba mayoknare asigumba phibam asida lengakna karamba khongthangna phagadage haiba adu yengba tangai fade haina fongdoki jingni di paisa tandaba yade mana porai potu yondaba yade haina haiba akoina di phamba yaro haiba sigi asogo mungna ba matokpani masigi pochi di human problem ni masigi pochi lakpa matamda ima iben singji gyan tahanba matam changani adu akoi deso awaba mo oigani masida akoi gi main power yamba changi ima iben singji moi leriba section ge leader singjo phawna ba changi adu ima iben singjina atamnana thengnari ba akoi da phataba akoi de allegation adum tawba akoi da nuksidaba akoi sing chabadona kanba mogi yengnaba dongna kanbasi masi aramba miyengni maji tawidaba na chungani maiben singda bebar kainingba maiben singda akaiba chaningba akoina pataba miyeng yengdaba leite sumnagi loda leibadu maiben singda haibani adubu makoigi apambagi mayokta akoina tawbasi masina moina akoibu lana ubani haibasi
मियाम द थमजगे सेंगदोकजगे थैंक यू मोरे पुलिस ना फुटपाथ ता पोटफम फंबसिंग तकथोखरे हयेंदगी फुटपाथ ता पोट योंदनबा फुटपाथ बेंडर सिंग दा चेक्सिलवा थमखरे वाफम असिगी मायोक्ता पोटफम फमलम लबदी मसीदा थोलकपा अफफता खुदिंगमक मसा मसागी ओइगदबनी हाइबा वाफमसु मोरे पुलिस ना फोंदोखी ngasi Tengnopal District Police ki Additional Superintendent of Police K Robinson na luchingba Sub Divisional Police Officer Sandeep Gopal Das, Officer in Charge Letkohau Wi-Fi, Traffic Officer in Charge Kamin Thangsu Saruk Yakiba team amana footpath ta bender hangliba singda road awareness piraduna footpath ta bender hangdanaba khanghan kibani Khongthang asi More town da footpath vendor singna footpath ta potfam phamjin kibadagi thokiba traffic jam amadi school gi mahiroi sing yauna miyoi kayabu accident thokhan kiba adugi yenglaga lokhalakibani loinana hayengdagi footpath ta bender hangdanaba wafam su thamlamki karigumba wafam indaba thoklabadi police department asina lokhatpam thokpa action lokhatkani haidi Imphal City ki manung chana parking ki chayet nabana maram oiraga miyam da khudong chadaba kaya mayok nariba asigi onatain bada Imphal Municipal Corporation ki Mayor L Lokeshona tender committee ki ayaba yaudana amadi file process tawdana tender notice thoklam lehaina corporation asigi corporator taraga mangana marasirakli Nakalamaromda watho kaya lairiba IMC ki matangda agenda leite haiduna July thagi normal business meeting pangthok taba asi laibak thibani IMC ki business meeting asi tha asida pangthoknaba sinbiyu natrabadi akanba khongjang kaya changsilagani haina IMC ki opposition leader Indrajit Taurangbamna cheksilwa thamlakli Kanglapata leiba IMC ki opposition leader gi office ta Paumi Singa wangang Unabada BJP ki corporator Aren Kumar Laishamna haikibada Imphal City manungda parking gi oiba issue kaya lairiba chairak asida tender committee gi ayaba yaudana amadi official oiba order amata laitana IMC gi mayor na parking notice thokliba si yabangam loi IMC gi commissioner na thokadaba tender notice pu mayor na thokliba asi aranba khongthangni parking gi tender su official oina achumba moongda notice thokpi yu haina corporator asina demand tawrakli IMC gi mayor na aranba moongda parking tender notice taraga mathoi thokiba leire hairi nakalamaromda opposition ki luchingba Indrajit Taurangbamna haikibada IMC ki normal business meeting da khananaba agenda kaya ama leiri Prime Minister Narendra Modi gi micheng makhada paikhalakliba Housing for All scheme ga mari leinana corporator singna awaba kaya mayoknari masigi sumathakta parking tender signboard amadi achoba hoarding kaya IMC na konba mafam singda thetliba asigi tax collection ki matangda chayet naba yauna agenda kaya ama leiri Business meeting ki agenda amata leite haiba standing committee ki wafam asina hojik IMC ki shashan asina issue sing asibu nathainaba hotnaba thorangni haiki standing committee mathauning thina tawdre the function oire IMC ki July thagi normal business meeting cancel tawre haiba notice yaba ngamloi haina opposition ki leader asina phongdoki ngasigi pau gi mifamaduda ruling BJP ki corporator nipan amadi opposition Congress ki corporator taret na saruk yakhi House na tender committee ama semaga hariba tender committee sida ekhoigi police ki side ki officer ama adegi transport ki side ki ama aduga leiriba TRPC na han leizari sigi makha da khoi tender committee ama semjabani hariba tender committee sina tawrakanda parking che allot tawgadabani adubu ngasi ngarang nahan marong khangdaba marong da khoi parking order khara tholakpa uzai masi su khoi tender committee ama semgina masi chanaba yaroi aduna athu matamda mas lakadaba normal house ki meeting sigi mamangda masi kalthat piu na tabatardi akoi masi gi lana chaliba house ki mislead tawriba house ki kaino sibu warep sibu lawdaba akoi gi makoi sing sigi mathak sida akoina legal gi oiba action lokot chagani agenda leite aduga magi makhada leba committee sing aduna agenda pirakte normal house meeting pangthokpa ngamloi haibache makoina pairiba hujuji pairiba ipan municipal corporation gi adumba mai amasung magi makhada pairiba standing committee punung ase fail oire difang oire July thagi normal house meeting ase chungchoi choida pangthok targadi akoi makha ta ba akoi agitation jangjal lakane
Bangkok ceasefire agreement ki cherol da yauba without territorial limit haiba wahai pare lauthokiba nimit pu integrity protection day haina akom lupna chahi kudingi palan thoram pangthoktuna lakpogum ngasisu palan thoram pangthokre panbayai english singani supna amagi jun gi tang marida nation im amasung india government na yanakiba agreement asigi wahodagi jun gi tang kungama thoida miyam gi oiba achauba ihau laktuna athaubi taraga nipana thawai pontha pikhi Misimina kaya thoglak tungda agreement asida yauba without territorial limit haiba wahai paring asi chahi adugi ngasigi numit July gi tang kun ga taret asida lauthok le haina India government na lauthokibani ngasi Manipur Press Club ta pangthokpa thoram aduda lup asigi president Chandramani Khuman Chana ning tamba laibak ama oina haurakiba Manipur gi tangka kharada mitop lining lakpadagi ahongba lakiba British ki loilam makada mikha pon kiba amasung India da hek tin kibadagi oirakliba phibam tuzung ningai ni ngasidi thokhaningdaba thodok wathok kayana thanbata natana ngamkhai mangsilakliba asina India da tilubagi chawraba khudolni Andhra Pradesh ki MP amana Rajya Sabha da Manipur da thokliba ihau singi matangda pukhalakpa wafamda BJP Manipur Pradesh ki President su oiriba MP Bhavanandana Manipur gi maramdati mahakna ehna khangi haina fongdoklaga wafam loishin kiba laibak thibani ikai ningai ni Manipur gi ngamkhai mangle haina lenga ki DC amana laura faubada ngamkhai mangba leite haina center amasung state government na tumin election ba yaningde ngamkhai da singnarak pa singi mayokta lamdam asigi miyamna haurak pa ihauda thoglakpa apha phatagi daita lengak na pugadabani haina mahakna fongdokhi Manipur gi hosik oiriba MU gi matang damana wafam khara thamakpada Manipur gi represent tawriba Bharatiya Janata Party Manipur State Unit ki present oiriba adugumba MP amakhakna Manipur gi maramdadi Honorable MP dagi aine hena khangi kaina haira kanda speaker na palang kaktat ki adugum yana unparliamentary oiba wangang amakhak ngang kanda Manipur si singaga chatkani na khanba Manipur si Bharat Brussels state da Manipur si masak takka dawribsi karamaina takka dawni bano haibasi mane hojik akhoina pali ba matam sigi sarkar amasung Bharat sarkar da hangningi se atopa ngamkhai da Jammu Kashmir da karigumba khijiktang hetok engine tawrakpada di ekta araiba lanmi thajin dana kapna dana kaidawduna tawe aduga Manipur ga Myanmar ga lonari mafam stage da Manipur gi ngamkhai se mangkhiba yare mangkhiga dawre mangkhare haidana district tugi DC makna bawba border pillar mafam de lauraba matam phawbada akoi Bharat sarkar na karimata tasin nadana Manipur gi ngamkhai mangba leite kaiba leite hana haibasimadi akoi Bharat sarkar se duki matik waruk daba ngamde Framework agreement na Manipur gi ngamkhai da singnarak pathoklabadi lamdam asida khundariba Manipuri Muslim singna tumina laishiloi ima leiba ki damak thawai fawba thabada chingnaba leite ngamkhai da singnarak pa singi mayokta changsinba ihau singda maitei pangal singna phurup amatadagi tadana mayung yanaba sem sabiro Muslim lup singna su khongjang changsinaba sem saduna leire haina MMWO gi President Abdullah Pathana phongdokre ngasi hata golapati da pangthokpa paumi singa unabada Abdullana agreement asigi marumda nation im amasung India government na lauriba saklon khanbada chamamnei ngamkhai da singnarakpa yaba wafam sagatliba nation im amasung India government anigi mayokta maitei pangal singna lepli haukiba English singani supna amada thokiba June 19 gi khongjang adudagi hena tamthiba khongjang ama lakloi hainingai leite agreement asina ngamkhaida soglaklabadi pham konduna leiroi haina chief minister na phongdokiba wafam nokningba fawi miyam gi ihau lakpada chief minister pham thadokpa phawba nangloi haiki Nakalamaromda lup kharana maitei pangal singna mitop miyancha pusinduna leire haina phongdorakpa wafam adu laibak thibani mamangdagi hauna Muslim lup singna Muslimna khundaba karamba mafam singda mitop leibagi haina drive chathaba leikre makhata nasu drive chathanaba sem saduna leiri phurup maselgi marakta yengthinaba thokadaba maongda mioi amatana singchep thanaba hotnabiganu haina mahakna phongdoki Manipur imagi damakta akoina sapchana lepaga laki lepkini maramdi maitei pangan singse lamdam se refugee natte aduga saidang basu natte Manipur haibase lamdam se leiminari ba frupcha khuding makki mamani lamdam sigi mapu se pakriba frup amakna mapu natte lamdam masida leiminari ba frup khuding mak ase masi lamdam sigi mapuni haibase leiminari ba khoi frupcha khuding makna khangmina ba amsu maruina khogi maitei pangal isinau singasu masi khangmina ba changi Maitei pangal singna Manipuri ngangphai solakpa amsung kairakpa matamda tasengna hairakanda masi akhone heta hairobadi heta terrorist ni kaini he haibi ga doriba
ꯍꯥꯏꯗꯤ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯁꯤꯡꯁꯤꯕꯨ ꯇꯦꯔꯣꯔꯥꯏꯖ ꯇꯧꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯃꯅꯤꯅ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯍꯥꯠꯄ ꯐꯥꯎꯕ ꯑꯩꯈꯣꯏ ꯏꯁꯂꯥꯝ ꯙꯔꯃꯅ ꯑꯌꯥꯕ ꯄꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯤडियाꯒꯤ ꯃꯥꯡꯗ ꯊꯝꯖꯒꯦ ꯃꯗꯨꯒꯤ ꯈꯣꯡꯊꯥꯡꯗꯣ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯏꯃꯥ ꯂꯩꯕꯥꯛ ꯀꯩꯗꯧꯕꯒꯤ ꯐꯤꯕꯝ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯄꯥ ꯏꯄꯨꯁꯤꯅ ꯂꯧꯈꯤꯕ ꯊꯧꯗꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯄꯥꯡꯒꯜꯁꯤꯡꯅꯁꯨ ꯆꯞ ꯆꯥꯅ ꯂꯧꯒꯅꯤ ꯍꯥꯏꯕꯁꯦ ngasi mifam aduda saruk yakiba Muslim Council Manipur gi President Haji Arafat Ali na hai agreement asigi matangda UCM amuko amasung CCS ke na changsiliba khongjang khudingmakta Muslim lu singna ikai khumnai state asi tangdu laita na leinaba amadi ngamkhai ngak na chatnaba hotnabada maitai pangal singna achoba thodang launaba ngasi Muslim lup singi oiba apunba mifam pangthoktuna achetpa firep lauri haina phongdoki ngasigi mifam aduda Muslim singi achoba lup oiriba AMDC amasung AMMWDO gi luchingba singsu saruk yaki amadi organization sing hairiba ngasigi phibam sida ngasigi singba mifam basida saruk yabiriba chilinaw sing leader sing sina khanna jariba si matam gi ihauga loinana akoi Manipur da tangdu laita da sida akoi step section ba loinana akoi Manipur da peace amadi communal harmony purakna bhona ba coordinating committee semba aduga athubada akoi laijariba organization Manipur gi civil society pangan singi haiba muslim singi kaujaraga amuka hana mifam phamba haina se akoi khanna jare Kwakaithel akham lekai gi kaisam thong amadi Nauriya Kendra ani gi tainabada Tidim lambi Kwakaithel bazar gi saruk tagi hauraga Laishram lekai maning amasung hainau khongnembi gi mafam sing phauraga konjeng lekai tamba lambi asi semjin binaba kayarak haijarabasu ngasi fauba mari lenaba singna thabak oina pangthok tabada Kwakaithel akham lekai youth club na pendaba phongdokre hairiba lambi asi Nauriya Kendra gi manungda leiba konjeng lekai chongtham lekai mongsangai amasung mayai lambi ga samnabana miyam gi oina maru oiba lambi ama oiri lambi asi mari lenaba singna semjin bidrabadi club maira paibi amadi miyam gi matenga loinana thingjilagani haina youth club asina cheksilwa thamlakli Hek pokminaba manau nupana mayambabu nongmaina kaptuna hatlamle tabada tujuningai oiraba thodok asi ngasi nungthil pung amaga minute nifuga mangarom tabada Lamfel police station gi manung chanba Langol game village punsilok ta thokibani thodok asida laikhidraba mioi adugi maming khulem tomba chahi yankhaiga nithoi apokpa laikhidraba Jugeshwar kawi laikhidraba mioi asigi machanupa ani amasung loinabi leihauri Mahaki oi thangba lengjum khadang oi thangba khubi amadi yet thangba thabaki mathakta nongmai maru mari panbagi mafam leiramki mahakpu nongmaina kaplam limba manau nupa atugi mamingna khulem jiten kawi jiten hairiba mioi asi chahi kharagi mamangda manau nupa amasu hatlubagi kaishum sangda leiruraba tungda belda tholaktuna leibani hairi thodok thokphamdagi .32 pistol gi kapthokraba nongmai maru tokning mari phangki Thodok thokphamdagi fangba pauda laikhidraba tomba chak toklaba tungda masagi yumda hiptuna leiringaida manau nupa jiten lakpadagi wari sanaduna leibani khanghaudana nongmai round ahum mari rom kapkibagi makhol tanarakpadagi imung manungi mioi singna changsinduna yenglubada tomba nongmaina panduna leiramkibani adubu mafam atumaktada laikatnaba ngamdana laikhidabani aduga jitena mafam adu thadoktuna chenkibani hairi thodok asigi matangda Lamfel police na case ama lokhatuna thigatpa hokre Ayuk nuthilgi matamda sana lupa yauna yumgi maru oiba pochai kaya ama hurankhre hairiba thodok asi ngarang July gi tang 13 Imphal East district ki manung chana to makha lekai dagi Laishram mangi kauba mioi asina mahaki loinabigi mapam thangmai banda karma ama yauba imung manungi mioi singapurna chatlingai da thokibani hairi Ayuk pung mapandagi karma yaururaga numidang pung 10 ga minute 30 rom taba matamda yum halakpada yumgi upu pumba ihang hangdoktuna leirambadagi changsinduna yenglubada sanalupa yauna maru oiba pochai amata leiramkide chaurakna sanalupa amadi sel puna lupa lakh 10 rom huran bikre hairi masigi matangda lamda masigi miyamna huran ba asi fabada mateng pangbiu haina shu Laishram mangina haijarakli
हौखिबा जुलाई थादगी यारीपोक्ता लैबा एक्साइज स्टेशन फागतपा यूसिंग ngasi mai thaduna manghankhre ngasi yu mai thakiba sing aduda yaripok police station nongpok sekmai police station amadi Imphal East narcotic cell na sinarakpa using su yauri ngasi mai thakiba using adu punna lising amaga chanipal henbani masigi paisagi value na lupa lakh anigi mayani hairi खुदिंग थाबीदा लैबा तरानिथोई सुबा असम राइफल्स की मोटर वेहिकल चेक पोस्ट फ्रिस्किंग चथबदा नुपी अमदगी हेरोइन पाउडर ग्राम चनी ग यांखै ग निपान फागत पंगमख्रे हाइरे फागत लब मियोय अदुदी मोरेगी पाइचम बेंगदगी होलुनचिंग जौ चही कुन ग मंगा अपोकपा मांगचिनलेन जौनी महाक ngasi नुथिल पुंग तरानिथोई ग मिनिट निफु मंगा मुक चटपा मतमदा पैसेंजर पुबा इकोवेन रजिस्ट्रेशन नंबर MN02B 4199 ओइबा अमदा विन बॉक्स ता हापतुना हेरोइन पाउडर अदु पुदुना चलंबदगी फाबनी हाइरी लेंगाक असिगी फॉरेस्ट एंड एनवायरनमेंट मिनिस्टर TI श्याम कुमार ना लुचिंगदुना ngasi चांदेल डिस्ट्रिक्ट की मनुंग चन्ना चकपी कारोंग सब डिवीजन की उतांग पोकपी विलेज ता अगोर पांबी क्या थाखरे लमदम असिगी महौशागी खल ngaktuna thamnaba amadi shel thumgi fibam phagat hanaba pandam ga loinana फॉरेस्ट डिपार्टमेंट की मखादा अगोर पांबी सिंह अदु थाखिबनी थौरम अदुदा मिनिस्टर श्याम कुमार ना अगोर पांबी थाबना मणिपुर की सेल थुमगी फिबम फगत हनबा ngamgani उवा यांथतपना मरम ओइदुना मरु कोकलबा चिंगसांग सिंह असिदा अगोर पांबी सिंह अमदी हॉर्टिकल्चर डिपार्टमेंट की मखादा चाना थकनबा पोटलम कया थादुना खुंजा सिंगी सेल थुमगी फिबम फगत हनबा होनगनी हाइना फोंदोकी सौम्बुंग सब डिप्यूटी कलेक्टर की मखादा 60 सांगसाबी अमदी 76 तेलौगी खुंजा सिंगी कंप्यूटराइज जमाबंदी पता लाखलिबा अगस्त की तांग अहुम की अयुक पुंग तरामाथोइदगिना नुथिल पुंग अहुम फाउबगी मनुंगदा इम्फाल ईस्ट डिस्ट्रिक्ट की डिप्यूटी कमिश्नर की ऑफिस तगी लौरबा यारगनी हाइना इम्फाल ईस्ट डिस्ट्रिक्ट की DC ना थादोरक पचिरोल अमदा खंगहलकली फिबम चाद्रबा इरिल बुंगदगी उरुप ताखिबा लंबी सेंबीद्रबदी खोंजंग चंगसिलगनी हाइना जॉइंट एक्शन कमिटी ऑन रोड्स एंड डेवलपमेंट प्रोग्राम ना फोंदोरकली इम्फाल ईस्ट डिस्ट्रिक्ट की कैराव केंद्र की मनुंगदा यामना मरु ओइबा लंबी अमा ओइरिबा किलोमीटर 9 मुक सांबा लंबी असि लेंगाकना मिटिंग चंगबीदबदगी ngasi लौ लिंगबा याबगी फिबमदा लेरकपासी यामना लाइबक थिबनी हाइना JACRDP की जनरल सेक्रेटरी मोहम्मद मिंजाहुद्दीन फोंदोरकली लंबी असी सेंबिनबा मरी लेनबा सिंगदा चे कया पिसिनख्रे लोइनना लोकल MLA दसु कयारक हाइजखिबा लेख्रे अदुबु ngasi फाउबा थबक अमता पाइखतपा लेट्री हाइना नुंगनांगबा फोंदोरकली ngasi दगी थारगा नुमित 8 फाउबगी मनुंगदा लंबी असी सेंबिद्रबदी लंबी थिंगबा यावना खोंजंग कया चंगसिलगनी हाइरी इम्फाल ईस्ट की संगाईपाता लैबा जापानीज सेरिकल्चर प्रोजेक्ट की डायरेक्टर की क्वार्टर मई चाख्रे थौदोगसी ngasi नुमिदांग पुंग 3 ताबा मतमदा थोकिबनी मई अदु क्वार्टर अदुगी किचन द थंबा फ्रिज की मई थाजिनबा सॉकेट तगी हौरकपा ओइगनी हाइना थाजनरी सॉकेट अदुदगी हौरकपा मई अदुना गैस सिलेंडर दा मई वाइरकदुना चाखुम अदु मई चाकी खुदकता मफम अदुदा लैबा मियामना मई मुथतनबा होनकी मियामना मई मुथतनबा होनरिङै तांजा अदुदा मणिपुर फायर सर्विस की टीम लाक्तुना मई अदु क्वार्टर पुंबदा संदोरक्त्रिङैदा मुथतपा ngamki मई चाकपा अदुदा किचन डाइनिंग रूम खक्तमक अमांग अता थोकी मतंग स्वाइसिदा ब्रेक अमलौजगी ब्रेक की मतुंगदा मिशन ऑर्गेनिक वैल्यू चेन डेवलपमेंट नॉर्थ ईस्टर्न रीजन की मखादा चुराचानपुर डिस्ट्रिक्ट की मनुंग चन्ना सुमचिनवुम विलेज ता ऑर्गेनिक फार्मिंग की ट्रेनिंग पांगथोखिबगी पाव अमदी मणिपुर अमसों मालेम की तोंगान तोंगान बा इपाउसिंग पुदुना लाक्चगे इंपैक्ट न्यूज पर मीटिंग तादु लेबियु मयाम बो अमुका हना तराम नोकचरे बुलेटिन असिगी मखा ताबा पाव मियाम द पिजरी मिशन ऑर्गेनिक वैल्यू चेन डेवलपमेंट नॉर्थ ईस्टर्न रीजन की मखादा स्टेट असिबु ऑर्गेनिक स्टेट अमा ओहेन्नबा पांदमदा लौमी सिंगदा ऑर्गेनिक फार्मिंग का मरी लेनना ट्रेनिंग पीबगी प्रोग्राम चथारक्लिबा सिगी सरुक ओइना अहानबा चिंगी डिस्ट्रिक्ट की ओइना चुराचानपुर डिस्ट्रिक्ट की मनुंग चन्ना सुमचिनवुम विलेज दा ऑर्गेनिक फार्मिंग की ट्रेनिंग अमा पांगथोखरे
Agriculture Department Sinduna Pangthokiba training program aduga mari lenana Agriculture Department ki Director PH Rajendrana Chingi mafam singda hana tauramdaba maongda har hena sijindabagi chanabi ama lakpada ningnangba phongtokre masina maram oiraga Agriculture Department na hotnajariba organic state ki wakal ona tainaba oiragani Chief Minister Nongthombam Birengi Miching Makada Chingi Mapamda Chujak Thana Bahaiduna Lupa Crore Listing Ani Project Semduna Government of India da Thakiba Lairi Loinana Chahi Asimaktada Project Asi Hauraba Yana Lairi Chingi Mafam Singda Millet Oat Amadi Chak Hawaii Thaduna Lomi Singna Ahenba Senfam Tanba Yaragani Chingi Mafamda Hena Mechanized Oiba Farming Taunaba Haiduna Lupa Crore Humpuganipan Project Amasu Government of India Thakiba Laire Loinana Project Asisu Verbal Oina Ayaba Pirakle Haina PH Rajendrona Makataki Tampak tangak tatawe haidun mina khran haye adubu ching desu kari tawi yaroidra haibase ekhoigi mission nina asigi mission seda ekhoina yaringai phau ching desu hon nabase mayamna su khara cooperation piraga asi tawbugi damakta yam chawkhatkani habigi wadi nate adursu amakti chance yengbiyo ching kharada har phajina sirinaba leire adna organic tawrukana somna har gi sirinaba gi chang wankhalak basina maram moidana ekhoina tawriba organic practice success oigadra oiroidra habigi adumba experience na maingonda pawi kuma training program sima tawdu suya yadre hariginu har kanda ekhoigi chamchamna leijara ma zoom pedi si ekhoi maximum 1000 hectares yang warameba ado che 1000 kg butopose hectare amada ado masi har sirinabagi habit si lagarga di soil reclamation si tawdu suya yara ro sai gudingi har haptabagi yadabagi habit ma soidna lakani Local surrounding people of Manipur University, Kanchipur Sinduna, Thasigi Haukiba Tang Taraga Mangada Pangthokiba, one day public dialogue on the present crisis of Manipur Haiba Mifamgi, AP Pande, Manipur University ki VC Pamdagi Kudak the Lautu Haiba Yauna, Warip Singh Adubu, Memorandum Ama Oina Lebak Asigi President ki, Mapamda Pishin Krehaina, Lup Asina Thadorpa Gerol Amada Kangalakli. Manipur University ki Vice Chancellor Professor Adya Prasad Pandey from Lauthoknaba Manipur amadi atopa state singda lairiba mahiroi lup singa khutsam naduna hena kanba khongjang changsilagani haina Kanglai Park Students Association ki esena fongdorakli Khoyathongda leiba KSA gi officer Paumi Singa unabada mahiroi lup asigi HRD Secretary Roman Soibam Chana haikibada Manipur University ki Vice Chancellor Lauthoknaba KSA na chahi asigi haukiba megitang kuntra dagi khongjang changsilakibani Khongjang Sarukama Oina July Thadagi Nefis ka Khutsam Naduna Vice Chancellor Lauthoknaba Signature Campaign Chatharakibani Masigi Matung Tarakpa Oina Wathok Asigi Matangda KSA Amadi Nefisna Hayeng Ministry of Human Resource Development da Memorandum Ama Thaduna Adya Prasad Pandey Lauthoknaba Takshin Gani Hairi Masigi Mathakta College Mahiroi Kayagi Examination Haidok Taba Amadi Certificate Pithok Tana Lairiba Asigi Matang Dasu Akanba Wafam Thamlagani Loinana Atopa State ki Mahiroi Loop Amadi University Singi Mahiroi Singa Loinana Makal Kayagi Khongjang Singh Changsinaba Same Sare Haina Fongdok Naraki Manipur University labor crisis asana marga Manipur University University makale education ko labor policy jam thuk te bamadi anuba semester ge ko ge ming chanaba ge entrance asi ho jong thok ngam na labor sina satra sing career mang da amadi 0 year ta ga ha bu singa ba du le ko maram ko bana hoji KSA madi KSA ga puna chamina ba ya ba ko loop sing ko ge nefis amadi ko knowledge ke labor organization sing ko chan raga ko Manipur gi wang amadi Delhi da phau ko ko ai ma sha di get da do thon thon ba ma pham sing da ko akan mafung sin sakana ba ko siam sa phun mu lore Nakalamaromda Adya Prasad Pandey famdagi lauthokadabani mahaki financial amadi administrative ki oiba aranba singi mathakta independent inquiry chathagadabani haiba Manipur University community gi demand hauzik su hongba leitri haina musu musha amadi mutana punna thokpa chirol amada khanghalakli Manipur amadi Manipur University bu mahakna Kadai Fauba Thaushadabagi Haibagi Kudam Ama Oina Mahakauzik Mashagi posting Mafam Dalaite Haukiba July Gitang Kunga Mangada Kanagumba Amatada Charles Sinaram Dana Chatkibani Hanagum Karamba Matamda Halakadagi Haiba Kangalam de Hainasu Cherola Sinamakatari Handa Education
एसना हायर सेकेंडरी स्कूल की तोंगान तोंगानबा सब्जेक्ट सिंगी ओजा लौबदा फिलोसफी सब्जेक्ट यावरक्तबा असिदा मणिपुर यूनिवर्सिटी दगी फिलोसफी सब्जेक्ट लौदुना पास तौरक्लबा सब्जेक्ट असिगिदमक मतिक चारबा कैंडिडेट सिंगना नुंगाइतबा फोंदोरक्ली लोइनना मणिपुर की तोंगान तोंगानबा मफमदा लैरिबा लेंगा की स्कूल दा लैरिबा फिलोसफी सब्जेक्ट की ओजा वाटलिबा असि येंदुना ओजा लौबदा सब्जेक्ट असिबु यावहनबियु हाइना मरी लेनबा सिंगी पुकनिंग चिंगसिलक्ली ngasi Manipur Press Club ta Manipur University dagi philosophy subject ta pass taukraba mahairoi singna paumi singda phongdorakpada hiramasigi matangda education minister ga una badasu fajaba wahaida kari tauba yaba leibage haibadu khanashi haina phongdorakpaga loinana philosophy subject asi lauba mahiroi kaya yamna leiri amadi oza kaya watli haibadu hana yengshin kisi haina khanghalakpadagi lenga ki school singda chatuna yengsilubada subject asi lauba mahiroi kaya leirambaga loinana ओजा वाटपगी खुदोंग चादब कयासु लेरंबा थेंगनरखी हाइना मणिपुर यूनिवर्सिटी दगी फिलोसफी सब्जेक्ट ता पास तौख्रबा रोबिन्सन थांजमना फोंदोरखी लोइनना सब्जेक्ट असिबु लेंगाकना मिराइबगी मओंगदा मखाताना मिचिंग चंगबिद्रबदी हंदक तोंगान तोंगानबा सब्जेक्ट की ओजा चत्रुका मरफुगा निपान लौनबा लेंगाकना होनरिबासी थिंजिनगनी हाइना फोंदोरखी हंदक कॉन्ट्रैक्ट बेसिस तक कौरिबा ओजासिंग असिगी मरक्ता अखोई सब्जेक्ट असिजु सुसोई सोइदना हापिरो हाइबसे कोना सरकार की माइकैदा थमजरी करिगुंबा मखोइना सरकारना हाइरिबा सब्जेक्ट असि ग्रेड तोरक्तब तारगदी एकोना सिविल सोसाइटी ऑर्गेनाइजेशन स्टूडेंट ऑर्गेनाइजेशन सिंगा पुन्ना खुसम नरगा हुजिक चथरिबा कौरिबा ओजा कौरिबा एजुकेशन एस की प्रोसीड्यूर खुदिमक एकोना याम डेमोक्रेटिक ओइबा वे मदा थिंगजनजगनी Department of Psychiatry RIMS की नौना साबा OPD काउंटर अमसुंग वार्ड मनुंगी टॉयलेट कसी संगादुना मथौ तौबा हौख्रे OPD काउंटर अमसुंग वार्ड मनुंगी टॉयलेट सिंग अदु RIMS की डायरेक्टर ए शांतना हौनबी मतुंगिना हांगदोखी थौरम अदुदा RIMS की मेडिकल सुपरिटेंडेंट डिपार्टमेंट अदुगी हेड डॉक्टर अमसुंग स्टाफ सिंगना सरक्याकी डायरेक्टर ए शांतना नौना OPD काउंटर अमसुंग वार्ड मनुंगी अचौबा टॉयलेट अमा हांगदोकपसिना लायेंगलिबा मियोय सिंगदा नतना इमुंग मनुंगी मियोय सिंगदसु हाना थेंगनरंबा खुदोंग चादबा सिंग अदु कोखलगनी हाइना फोंदोखी The crowd is also keep on increasing, and the number of the patients is much more. Now is more than 150, may cross around 300, and this new system is coming up very good. So this type of the initiative, along with the medical superintendent, so every department try to improve. That will be great for the RIMS. So making really necessary like this queue, toilet complex, this will be so convenient. RIMS की बायोकेमिस्ट्री डिपार्टमेंट ANA अमदी NTDS DNA की इन्वेस्टिगेशन टेक्निकल प्रॉब्लम लेबदगी मतम खरा लेपलुरबा मतु ngasiदगी अमुक हना डिपार्टमेंट असिदा पांगथोकपा हौरे हाइना चेरोल अमदा खंगलकली बोर्ड ऑफ सेकेंडरी एजुकेशन मणिपुर बोसेमना लौबा हंदक चहीगी मैट्रिक एग्जाम दा यारिपोक प्राइवेट सेंटर बी दा एग्जाम थाकिबा स्कूल सिगी मकोक मथंग तारकलबा माहिरोई सिंह ओकपगी थौरम अमा पांगथोखरे थौरम असि यारिपोक प्राइवेट सेंटर कमिटी बी ने सिंधुना ngasi यारिपोक गवर्नमेंट हाई स्कूल दा पांगथोखिबनी थौरम अदुदा वांखेम केंद्र की MLA मेगा चंद्रना हाई खुनाइदा अहोंबा पुरक्के हाइरबदी एजुकेशन चौखट हनबा मथौ ताई ह्यूमन रिसोर्स चौखट लबा मतमदता लमदम अदु चौखट कनी हाइकी चही असिगी ICSLC अमदी कोशिमना लौबा एग्जाम दा मार्क वांगना फंगलकपा कैनौ ग्राम पंचायत की महिरोई सिंगदा तुरेल लैमा विमेन डेवलपमेंट तरामना ओक्तुना पुकनिंग थगतख्रे हाइना चिरोल अमना खंगलकली सेंट्रल रिजर्व पुलिस फोर्स CRPF की बुद्रागा मापनरक सुबा रेजिंग डे की थौरम ngasi इम्फाल की लांजिंगदा लैबा CRPF की ग्रुप सेंटर दा पांगथोखरे थौरम अदुगा मरी लेना लैबाक असिगी तमक थवाई थाख्रबा लानमी सिंगी मफमदा मणिपुर अमदी नागालैंड सेक्टर की IPS IGP राजेश कुमार अमदी मकोक थोंबा ऑफिशियल क्याना इकाई खुमनबा उतख्रे हाइरी
Lakliba July ki tang Kungamapan ki Nungthilpung ama taba matamda thanga haureng Chingyang Community Hall da Bishnupur District ki manungda leiba Yelhomi Yumpham ki pata paijadaba miyoi singi oiba public hearing ama pangthok lagani haina Homeless Landless People's Organization Bishnupur District ki chirol amana hairi loinana hearing asida Bishnupur District ki manungda leiba Yumpham ki pata paidaba miyamna sarukyana ba chirol asina makatari hauzik sanabagi pauda Administrative mistake amana weightlifter Kumukcham Sanjita Chanugi doping test ki sample code number ani sukhibani haina International Weightlifting Federation IWF ki maikai sengdokraba matungda Chief Minister Nongthombam Birena wathok asibu inquiry tawbinaba cherol ama Youth Affairs and Sports ki Union Minister of State Colonel Rajyavardhan Singh Rathore ki mafamda thakre hairi Mahaki cherol aduda Hiramasida Hakthengnana Yengshinduna inquiry ama International Weightlifting Federation da Chathahanduna wathok asigi chap chaba waroishin ama puraknaba amadi matungda makhatana asigumba wathok thoktanaba takshin biyu haiba wafam sing palli amadi asigumba thodok asina ikai firup khumhallaba Manipuri athlete asigi mafamda chap chaba compensation pibinaba wafam su yauri Panbaya International Weightlifting Federation na leibak asigi National Anti-Doping Agency nada da tharakpa chirol amada makoina soikiba asigi matangda sengtorakibani amadi IWF ki claim asina Sanjita gi tasengba doping case tadi ahongba leiroi Sanjita na anti-doping rule violation asigi matangda IWF ki panel gi mamangda sengdokpa ama changli haina National Anti-Doping Agency na Union Sports Ministry da thaba chirol amada khanghan basu leikrabani Wafam amana Sanjita Chanuna International Federation asigi mafamda urine sample gi code number ani suribasi administrative mistake amani haiba taragadi mistake asigi matangda sugaina thambiyu haiba wahanga loinana inquiry ama lingnaba cherol su thakre haina paugi source amana hairi Weightlifter Kumukcham Sanjita gi wathok asida makhalamata achumba wayel fangba leitri chumnatagi doping testa mistake khara leikhre haiba khaktani siriba maral asi lalamle haiba natte haina Proletarian Feminist Movement Manipur POFM gi chirol amana hairi sanaro asigi chapchaba achumba wayel ama fangdriba fawba POFM amasung miyam galoinana makhal makha kaya gi khongjang changsilagani hairi National Games ta medal taraga humdoi lauduna lamdamasigi mingchat purakpada achoba thaudang lauriba sanaroi kaya puthokliba All Manipur Canoeing and Kayaking Association bu Manipur Olympic Association ki chahi gi mikhalda saruk yahandanaba member ohendanaba MOA na laukhalakliba khongthang yaningte haina All Manipur Canoeing and Kayaking Association na fongdorakli hiramasigi matangda ngasi nungthil association asina sinduna thangmai banda leiba association asigi president amadi BJP Manipur Pradesh ki vice president su Jotin Waikhom gi yumda pangthopa paugi mifam amada haukiba July gi tang taraga mathoida pangthokiba Manipur Olympic Association gi Emergency Executive Council gi mifam amana All Manipur Canoeing and Kayaking Association bu MOA gi member ohendana ba hotnarakpa haiba asi Manipur gi sanaroi singi mangjabani wafam asi association asina taraina laude court ta chatuna law gi mating lauduna thengnaragani haina Jotin Waikhom na paumi singda fongdoraki Unaba aduda mahakna hai July gi tang taraga mathoigi MOA gi emergency mifam adu chatnaba yaroi kwaram sudana laukiba warepni oirakliba MOA gi fibam asi lanai miyoi kharagi interest ta chathaba mikhal mai paknaba chathaba thawngni amaromda Yatting hairiba masana asi Manipur da sanaroi leitabagi mathakta sanafam su leitaba masana amani atopa state ki sanaroi nektuna National Games da saruk yahanbada medal ama lauri haiduna Manipur Yatting Association haiba ama nauna MOA da yauhaliba asi state asi sports ki powerhouse ni haiba wafam gi Ona tainabani ikai ningai ni hainasu August ki tang taraga nipandagi September ki tang ani fauba Indonesia gi Jakarta da pangthokadoriba Asian Games ta India team gi manager oinasu saruk yagadoriba Jotin Waikhom na makhataraki Yamna chingnaribadi Manipur Olympic Association na bahut toromdai numit khani da ngaire matamda July gi tarik 37 ta tamathoida emergency meeting ama tawraga emergency meeting asi kaino Olympic Association की emergency इजुदी council की meeting है बसिदा
emergency sunai lita porama emergency meeting amani haijilaga kauraga moi mi manga truk pulaga Manipur Canoeing Kayaking Association se membership ohendana hona bani haibisi gi chap chaba khudam masigi che sing paraga yawbiramani maram aduna khoi achumba pamjaba achumbagi damakta chatfam laibase court oibadina akhoi court chatnabagi damakta preparation tawre maramdi karigino haibo masi aina chali base gi lana interest nate sanarosing interest ani 19 MTIR Juniors and Sub-Junior National Muay Thai Championship 2018 Male and Female da MOA na Sakhanglaba Manipur Amateur Muay Thai Association na overall team champion oikre. Thasigi tang tara mapandagi kunganithoi fauba Bangalore da leiba Muay Thai India gi headquarter da affiliate tauba Karnataka Amateur Muay Thai Association na sinduna Bangalore gi Sakhi Hill Resort Raja Rajeshwari Nagar da pangthokpa championship aduda Manipur na punna gold medal taragamari silver medal manga amadi bronze medal ama lauduna overall team champion oikibani championship aduda Manipur dagi official ani amadi sanaroi kunna sarukyaki Marisuba Waikhom Gambhini Laima Memorial Kendra Wise Leak Out No Out Kang Tournament Yai School Kendra Kangkhut semi-final changkre ngasi thamai banda laiba ibudau laijing ningthaugi sanglen da sanakiba Kang Tournament asigi ahanba quarter final da Yai School Kendra Kangkhut na Haingang Kendra Kangkhut pu Panjil Taragamapan Taragamanga da maithi papiram laga chatharakliba Kang Tournament asigi semi-final changbangam ki BJP Manipur ki Vice President Jotin Waikhomna mahaki apokpigi mingda kachaduna pangthokliba Kang Tournament asida Manipur ki tongan mafam singdagi lakpa Kangkhut taragama thoina group mari thokna khaidoktuna league match singda athoi ahen tanaki chatharakliba Kang Tournament asigi ani suba quarter final da Thangmaiban Kendra A Kangkhut amadi Singjamai Kendra Kangkhut anina thasigi tang kuntra da sanaragani Taramari Suba Governors Cup State Level Fencing Championship ki ngasi Junior Man and Women ki bout sing sanabaloikre Komalampak Indoor Stadium da ngasi sanakiba Junior Boys Foil gi masanada SWC Khongman gi Fencer S Rahulna goal aduga Sai RC gi Fencer L Sanjoyna silver medal amamam loba ngamkibagaloinana Junior Girls Foil gi masanadana MFC gi Fencer Somirin Alishna gold medal aduga SWC Khongmangi and Monana silver medal lobangamki chatharakliba fencing championship asigi junior boys EP gi masanada SWC Khongmangi fencer TI Satish Amadi Sai RC gi fencer KI Amar anina gold medal amasung silver amamam lobangamki bagaloinana junior girls EP gi masanada UPAA Kyamgai gi fencer S Chingkhai Nganbi amadi Sai RC gi fencer S Kiran Bala anina gold amasung silver medal amamam lauki chathariba championship asigi junior voice sebrigi masanada Mishikol gi fencer Y Gibson na gold medal aduga Sai RC gi fencer TH Ajit Kumar na silver medal lauki bagaloinana junior girl sebrigi masana adana UPAA Kyamgai gi fencer S Hero namasung S Sophia anina gold amadi silver medal laubangamki Manipur Fencing Association ki meeting makhada chatharakliba championship asida lamdamasigi tongan ba mafam singdagi lakpa unit taraga mari dagi nupa macha fencer chamaga humbudraga mathoi amasung nupi macha fencer chamaga marifu punna sanaroi chahumga taramatoina foil EP amasung sabrigi tongan ba masana singda akanba lamba taunaragani hayeng championship asigi cadet boys tamadi girls ki masana sing sanaragani Boys and Girls State Level Boxing Championship ngasi sumakhata na chathari Komalampak Boxing Arena da chathari ba Boxing Championship asigi ngasi sanakiba Senior Men's 16 kg da Kangpokpi gi boxer A Malem Nganba amadi MPSC gi boxer Aish Baskar gi ani maipakre Sub Junior Girls 40 kg amadi 50 kg dana Bishnupur gi M Sagar Chanu amadi Kangpokpi ki W Thoibi ani maipak pangamki Senior Women's 48 kg dana Ukhrulamadi Imphal West ki boxer Aich Monica amasung Imphal
वेस्ट की ई जैस्मिन अनि माई पाक पंगमकी चथरकलिबा बॉक्सिंग चैंपियनशिप असिगी जूनियर बॉयज 16 kg दना इम्फाल ईस्ट की बॉक्सर पीआईस गिब्सन अमसुंग इम्फाल वेस्ट की बॉक्सर एस रिवाल्डो अनि माई पाकिबगा लोइनना यूथ बॉयज की 52 kg अमसुंग 56 kg की मसानदना इम्फाल वेस्ट की बॉक्सर एम ननाव अमदी कक्चिंग की बॉक्सर केआईस सूरज माई पाक पंगमकी मणिपुर एमेच्योर बॉक्सिंग एसोसिएशन की मिचे मखादा चथरकलिबा चैंपियनशिप असिदा इम्फाल ईस्ट थौबाल टेक्नोपल इम्फाल वेस्ट कांगपोकपी चुराचांदपुर जिरीबाम उखरुल बिष्णुपुर सेनापति कामजोंग काकचिंग चांदेल अमदी टेक्नोपल ngakpigani Tamenglong district sing asidagi lakpa nupi boxer chamaga supna nipan aduga nupa boxer chani ga nifuga mari punna boxer chahum ga yankhai ga ni thoina saruk yari hayeng jatharakliba boxing championship asigi makhata ba bout sing sanaragani Arabada bulletin asig headlines amhana miyam da thamjege CRPC section cha Manipur marigi athing balai nge cherakta Ziribam gi Sonapurda Manipur People's Bill 2018 gi mayokta wakat income phamna bahona rakpada police amadi miyam gi marakta mukna rakpada gi SP yauna miyoi kaya asok apanangche namkhai gi damak chongthokani hairamba chief minister nongthambam birena Kwatha Khunauda border pillar gi wathok lakaba matamda karigi masa chatna yeksin jibano haina kanglaipa kanba lupna nunang ba phongdorakti Khwairambal Kaithel gi street vendor singhu city police na takthoknaba honarubadagi police tamadi UP singi marakta muknaba thokre street vendor singna city police ki oshibu lauthoku haidula pholau laukre English singani supna amagi Bangkok agreement ki chirol da yauba without territorial limit haiba wahi paring asi lauthokiba numitpu integrity protection day haina akom lupna chahi khudingi palan tawbagu masi su pangthokre amasung weightlifter kumukjam Sanjita Chanu ki doping case ki matang da chief minister nongthambam birena wathok asibu inquiry tawbinaba union sports minister Rajyavardhan Singh Rathod da chewal mathakre hai